ngasi numithung matung pung amaga minute 10 rom taba duwaida uripok nauremthong yumnam later clan number 7 gi changfam da leiba maira sang amagi manakta remote control hand grenade IED ama Pokhaikhre laibak fabadagi asok apan amadi misi minadi yawhodre haidi SKTV na fangba pawgi matung inna IED adu 36 high explosive hand grenade anina explosive oina sizinaraga semba remote control IED ni haidi IED adu Pokhaiba matamda hairiba maira sang adugi manakta CRPF personnel kharasu duty taduna leirami haidi khanghaudana bomb gumba ama Pokhaibagi ahuba makhol ama tanarakpadagi maira sang adugi makhada yenglubada hand grenade ama Pokhairaga manakta splinter khara taduna leiramba thengnaki tungda maira sang adu security personnel singna haigatuna yenglubada hand grenade amasu battery charge set amaga leiramba thengnaki IED Pokhaibagi pawadu hek fangbaga Imphal West District ke SP KSH Sivakanta Manipur and Nagaland sector CRPF Langzingi DIG Premjit yauna mako thongba official kaya thodok thokfamda changsin naraktuna fiba madu yengsinki ngasigi thodok adubo uripok narimthong yumnam later clan number 7 gi miyamna yaningdaba phongdorakli